Finland, NATO की कुंथ्रागा माथोई सुबह मेंबर ओइखिबा चैरक्ता यूक्रेन बाखामुत अकनबा लान सोक्नरे Finland NATO की कुंथ्रागा माथोई सुबह मेंबर ओइना फॉर्मल ओइना याउखिबा चैरक्सिदा यूक्रेन बाखामुत रशिया की लान मिसिंगा अकनबा मोंगदा लान सोक्नरी हाइना ऑफिशियल रिपोर्ट की मतुंगिना फोंदोकले रशिया ने यूक्रेन की नोंपोक थंगबा सिटी बाखामुत के एडमिनिस्ट्रेटिव सेंटर कैप्चर तौरे हाइना क्लेम तौखिबा चैरक्ता Finland NATO की कुंथ्रागा माथोई सुबह मेंबर ओइना जॉइन तौखिबाने Finland North Atlantic Treaty Organization NATO की कुंथ्रागा माथोई सुबह मेंबर ओइना जॉइन तौखिबासिना यूरोप की अवांग नोंपोक थंगबा लमदम की सरुक असिदा सिक्योरिटी की अनौबा मायोन अमा लाखरे Finland NATO दा याउखिबासिना मरम ओइरगा रशिया ना NATO के अलायंस कया ngamkhai lonaribasi kilometer lising amaga chahum oire ngarang NATO ge headquarter oiriba Brussels ta pangthokpa formal ceremony amada Finland na NATO da official oina join tawkhibane US na lusingba security gi alliance asida Finland yauksin khiba sina Russia ki President Vladimir Putin gi oina de achauba saifu ama mayok na re President Putin na di NATO gi mapangal hanthana na bohna waga loina na block asi makata na expansion tawdana wage wafam su taksin khibane mamang sahi gi February 13 da Russia na Ukraine da landasin khirba matung tarakpada maruwaina Finland amadi Sweden na makhoi gi security da ki ba laibadage NATO da yauna bagi thorang ase paikhalakibane Sweden gi oina di NATO da yauna na bohna basida maruwaina Turkey amadi Hungary na apan bapi badage thintha duna laikhre ngarang no midang wairam pangthoki ba ceremony aduda NATO gi Secretary General James Stoltenberg na Belgium da laiba alliance asigi headquarter da ahan boy na Finland ge firal singkhat khe Finland amadi NATO gi security gi oina de masi aphaba madi oire adum oina mak Russia gi maikei da ge NATO na expansion torokpa sina maram oiraga Europe ki tangdu laita ba phibam da akai ba thoklaga ne karigumba Finland da NATO gi ahen ba lan mising thajilak pa thoklaga de Russia na su ahen ba lan mising ngamkhai paring da thomjin na bagi da mak sem saduna leiri hai re NATO gi members sing na Finland gi territory da troop amati khusu khulai sing pusilak pa thoklaga de aikhoina nongsup amati awang nongsup thangba lamdam ge saruk asida military gi mapangal kangkhat anana bahona gani haina Russia gi deputy foreign minister Alexander Grasko na phongdokle European Union na China bu Russia gi Lan Sougatpagi Cheikhre European Union gi foreign policy chief na laibak pokpa numita China bu Ukraine land Russia bu Sougatpagi damak Cheikhre Beijing na United Nations ta wasakiba sing thugai re haina Joseph Borrell na haikhe aggressor ki misang sang bayaroi UN Security Council ge permanent member amana International rules ta based tawbo order ngak sen gani thajai amasung shanti purak pada mateng pangnaba China gi moral duty ama lei haina su mahak na phongdokhe US na Ukraine gi damak $2.6 billion ki military mateng piraga nei Ukrainian forces na Russia gi mayok ta counter operation chathanaba sem sakhibaga iroina na United States na $1 million samnga romge ammunition amasung equipment sing pina baduga tungda khulai kaya laina bagi damakta su $1 billion anigi mathakta puthokna ba thawrang ta ukhre ammunition grenade launcher amasung gari sing yamna thuna lanbung da yoba yana bagi damak hai riba sing se military stock ta gi lokthokla nei $2 billion 2.1 gi mateng aduna Ukraine security assistance initiative ki makha da piga da bane masina National Advanced Surface to Air Missile System ge missile sing laibada masung radar amadi atai khulai sing laibada sizinagani haina US ki official sing na haikhe anauba military mateng asi official oina laukthokada ba wat pamaram na official sing na makoi gi maming matha aido khide US ki maike dagi anauba mateng laukthorokli basi Russia na hanba leitana landa ba masung nongpok Ukraine ge Bakhmut town loksinaba leptana hona ringai talaktane amarom da Ukrainian forces na su Russia na ing 2014 dagi kudum chansilaga leiriba Crimea da counter operation chatharakadra haina singnare US ki khwaidagi nauba package asida khudaki amasung matam khara lawgadaba mateng yaure US Defense Department ki stock tagi lokthokadaba singi marakta apikpa nongmai gi maru million kulhumdoi grenade lakani amasung counter drone rocket system air surveillance radar satellite communication terminal amade services yauna hena high tech khulai kaya yaure anauba mateng asi tharaga mamang sahi gi February 13 da Russia na Ukraine da landa ba hokraba matung da US na Ukraine da piba mateng ase $1 billion kuntraga manga hian khre US ki leader sing na darkar tari ba makai Ukraine da mateng pigani haina su khangal le